Manipur Basketball Association gi mityeng makhada CHINGAMATHAK Young Learners Club CYLC na SINDUNA how round the CHATHARAKHIBA CYLC State Open Basketball Tournament gi Nupa gi winner Esu Wangkhei na Amadi Nupi gi winner Senapati na Oikhre ngarang loisinkiba tournament adugi loisinbagi thoramda RDN PR amasung Mahut Minister Yumnam Khemchan CYLC gi President Konjangbam Chingakham Club asigi Advisor M Chitaranjan Council of Higher Secondary Education Manipur Retired Chairperson S Gitana Thauramgi Maru ebe mithunghin sing oina saruk yakhi Thauram aduga mari lenena CYLC gi President Konjangbam Chingakhamna hai CYLC gi laikhidraba sanaroi singbu ningsingbaga loinena basketball hariba masana asi yokhatnabagi pandamda tournament asi sinbani tournament asi makhata na leptana pangthoknaba pandam su thamli hauzik oiriba leba ki phibam asida lamdam asigi apunba saktam ngakna khotnabada thawaina pontha pikhraba athaubi singi mafamda ikai khumnaba utli lan manung oibana lan thengnabaga loinena sana khotnabagi lamdasu semgataba yade Masina afaba tunglamjat ama semnaba hotnabada thaudang yaminasi hainasu makna makhatana haikhi Maruaina koina ngasigi basket tournament si kari marungi pangthokchino haibadi laikai asida club si makhada sanaramba players sing asina laikhidraba matungda makoi buningsing jaboina koina hairiba tournament si dedicate tokjabani maruaina koina pijaringba focus ti akoi gi lamsida tangju laita daba matam asida akoi gi youth sing asigi ngakta mikubum do rasu recreation phangnanaba amadi makoi gi healthy gi adungaba players sing asida hena moral push up taunanaba focus pijabani laikhidraba sa inau sing adu su mainly koina focus pijai aduga Maruaina koina pangthokpa ngamjabasi aikogi donor mayama koida mateng pangbirakpa supporter mayama financial matter da physically morally support mayam tawbiraktana koigi tournament asi mapung phan koi pangthokpa ngamjabani Panbaya bade tournament asida Nupa gi team taramathoi amasung Nupi gi team punna team taramanga na saruk yakhibani ngarang sanakhiba Nupi gi final match aduda Senapati amasung YOSC Khurai anina lamba thengnaki match aduda Senapati na YOSC bu score Nipu kuntha taret tamai chiba piki nakalamoramda Nupa gi final match ta su ESU na CDC bu score humdra humdoi yankhai mari dai mai chiba pi dun ESU na tournament asig winner oi bangam khibani winner amadi runners up ki team sing aduda RDNPR amasung Mahut Minister Yumnam Khemchana manamatum yen thoktona pukning thogat khi